ngasi numida weram phonghiba tongan manipuri se phongsingdagi masum thogiba thawdo wathokingdagi maroibi I pausing myamna thamjagi ahanbada kangni paki meira news taki lakhusaraga han gi health director rajogi security dagi nongmai lakre hana manipulenga ki health director oina thawpurama dr rajogi impal west ki sagolban Bijoy Gobind manakta laiba masagi yung ngak senduna laiba security kangbu dagi sakangdaba singna nongmai hum lakre hari pausi asina pangwa paugi matung ina sakangdaba singna nongmai lakhiba thagdo singa sinungalamdai pung anirom taba matamna thokibani sakangdaba singa duna matau kramna nongmai singa du lakhibano haibigi sap saba maram dikhang mangamdri adumaina mak sakangdaba singna lakhiba nongmai singa du gi manungda AK47 ani carbine amani hari Dr. Rajogi mayung ngak sinanaba Imphal West District Police ki constable amaga BD personnel ahum ngak sinanaba gidamak thamkibani thagdo du thokre haibigi pawhe phangmaga mari denaba police na tungan mafam singda operation sathaduna kulai singamadi miyoi singadu foganaba thabak sathabaw khradi amaramna masadagi nongmai lagan khraba police constable ahum amadi BD personnel ahum adu wongpong sathanaba gidama police na lokhat kre swadi amaramna more da biometric capture sathabawre Bharat Lenga ki Ministry of Home Affairs ki pawtak matu ina Manipur da sangsilaktuna laidiba illegals Myanmar migrants singbu biometric capture tawna ba khangalakwi ki matung in state lenga na biometric capture tawbi ki thaba hawz yamna kana sathari khongjang asi border town of Moregi Songjang village amadi Hangsang village ki refugee camp da laidiba illegal Myanmar migrants singa singarang dagi biometric capture tawbi ki thaba yamna kana sathari hari amaramda ain kaina sangsilakpa illegals Myanmar immigrants sing sanglakpa thingnaba border guarding force amadi atai check post sing da akan mesaksin tharang sing lokhat pa hore swadi atupa paw manamo koki militant sing na toina landa pham oiriba kadangban gi mahairoi sing lairik tamba phangdaduna mangadori kadangban upper primary school ozani na mahairoi sing lairik takpi duna laire Manipur thokliba kangluk irang sida khulai paiba koki militant sing yamna toina attack toriba Imphal West District ki lamsang police station gi manung sana lairiba kadangban hairiba khungang asida so amhoire khungang asigi miyamna khulbu nga kadra masa masu singbu lairik laisu tamana na bo honabada atuki matik awaba moire awaba sing asigi marakta kadangban upper primary school su oza ani khakta leiba maramna mahairoi sing lairik ningthina tamba phangdra hairi pausi sida Kunjasna phungdorakpagi matungina koki militant singna yamna toina attack torakpadagi kunjasing laifam japam khangdana khulngak senmar asabu thawtang hori seraksida tongi yomburel oigadoriba khulsigi angang sing irangna maram moiduna lairik tamba phangdre khulsigi angang sing lairik tampam oiriba kadangban upper primary school da mingsalabus school asida oza ani khaktana class 8 ki mairoi sing lairik takpada awaba moire Mahiroi sing ningthina lairik takpinaba oza amata leitre school asigi headmaster na phongdorapagi matungina school asida oza watliba si English ngani ga kunga mathoidagini school asida oza ani khaktana class lawduna laire awat oza silenga ki mari leinaba authority da hapina ba haijarabasu hauzu phawa hapidun laire haiki school asigi oza Romesh na phongdorapagi matungina di awat oza tar osi hapina ba mari leinaba ZEO education as director amadi education minister masamang satuna haijarure aduba hauzu phawa oza thabiraktre hari kadangman khulsigi oina lairiba club ki thaupu busing amadi mera pai bisinga loinana local MLA oiriba social welfare minister haikam dingo go unadun award oza sing hapina waiski kudakta minister dingo na maya mamang education minister TS Basanta da telephone tawduna award oza sing asi hapina ba khanki aduba ngasi pawa award oza sing asi hapidin laire maduna mairoi sing mapung fana laik tamba phangda ba haibatu oiraiki Kunjasna makatana phongdorakibada hauji school asigi volunteer mangana mahairoi sing asi mangbatare haiduna numidangi matamdana khulngapagi thabak tawraga ay ungthilgi matamdana kadangban upper primary school mahitam liba mahairoi sing lairik takpibigi thawdang lawri maramaduna koki militant sing khwaidagi toina attack tawfam oiribi school asida hauji phawbada legan ngak senbigi asobu thawdang lawbidaba loinana kadangban upper primary school watliba oza taru asi thabiraktabana sina asina takpadi school asigi awabas lengana kari amata ubidre habni maramaduna Manipur gi minister N Biren gi athubu miyeng sangbiduna kadangban gi akoi bidal lairi koki militant sing athubu matamda taptoktuna kunja sing leitana leiba madi award oza sing hapiduna mairoi sing leirik tamba phangan binaba hotna biu haikena su paus na makhatana su phungdorakli amaramdana MI department na ground water lo family sing mga sangwa samgatuna lo fam sing ising phangana ba thawrang pekhat pawre
Manipur lengaki minor irrigation department ki makhada Manipur ki tungan mafam singa madi farm tawriba mafam singda ground water ki kuthang ising leptana phonganaba hauzuk phawbur ground water mafam songa ga yangkai fekhanaba thorang tawba haure haina minor irrigation ki chief engineer Jendra na phongdorakli wafam asi chief engineers asiga paukse asiga wari saba matan phongdokibani makna hai hauzuk phawbur Manipur ki tungan mafam da ground water mafam songa ga yangkai samganaba thorang packet phawre Masigi menungna ground water sani amadi mai pakna pangthokpa ngamle mafam singa duri Imphal East ta samaga marfu Imphal West yankai Thawbal du yankai amadi Bisnupur district mafam humdra romni ground water gi ising marang kaina phangniba Punjab Haryana Rajasthan singba mafam ga Manipur gadi ising phangbugi sanga si yamna kheni Manipur dadi ground water singi ising asi marang kaina phangba kharawali Maduna kombi kalen naidana low sing ubagi thabakti ising marang kaina phungan ngamdabagi awaba krade mayukne masina khwaidigi ising gi kanaba pidi basidi phama sama satawjaba sinani magna hai Manipur gi tampaka tainaba singkhong singya singnasu ground water gi khudong saba phanganduna ising phanganabagi thabak paikhanaba su honari handak Manipur nong marang kaina sudaba sida low singu gi thabakti ising marang kaina phangdabagi awaba mayukne awaba sikradang oirabus ko nabagi damakta MLA singda minor irrigation department gi kuthang ising singnaba horsepower 3 amadi 2 gi electric pump manga piri mari lenaba executive engineers sing halda thaduna karam mafamda MI department na liver lip irrigation RLI gi kuthang ising phangan yabagi haibadu singsi loinana thabak oina pangthokna bus honari saiki Amaromdana singnaningoi oiba mongda yumari maisakre Imphal East ki Porampat police station gi manung New Secon gi club ki manakta lebe yumari singnaningoi oiba mongda maisakre thawdo singa sinung thulpung mari rom tarakpa do wide thokibana hari thawdo thupam dagi phangba paw gi matuk ina maisakra yum singadu kuki gi mi leina daba yum ahum amadi mi te gi yum amani hari Amaromda laikai du gi miyosina phongdorapagi matu ina hausuk Manipur thokli birang asiga mari renana Imphal East ki manungda irang khwairi gi thokbo mafam ni haina security force na akan me section thrang kholiba mafam sida matau kramna yum singa si mai salakhi bano amadi kanana tharam libano haibis asapu hanga moide loinana mafam sida security personnel sing khurak hangdan laidi bani swaidi Amaromda na miyai salaba kokiyama mitei singna police ta ningthina khusinakre Kundrakom Kendragi Sagolmang Police Station ki manung sanba Pukhau Naharupta Sagang Khuldagi ni haiba miyai salaba koki ahalama sanglakpadagi Kunjasina ningthina thambiraba matung maki naknaba miyai singamadi imung manungda sinnanaba security personnel singna ningthina sinakre miyai salaba koki ahaladugi maming Silent Guite sai humpu apokpa Paulun Guite kawi Sagang village tagini manga seyu anganbada Pukhau Naharup sanglakpadagi Kunjasina wong pohong toraba matung miyai wakal mimanadre haiba khangmangamki Maku ningthina thambiraba matung imung manunggi miyai singda yahon khinaba Cycle Police Station Sagolmang Police Station 32 suba Gorkha Regiment amadi 33 suba amadi 35 suba Sam Riffles ki apun mukutpu amada khusina ki hari thawdo aduga mari leidana Pukhau Naharup ki Kunjasina phongdorapagi matungina Ngasayo angan mada khullo sida sanglakiba koki ahalasi wa hangmada wakal mimanadre haiba khangmangamki madugi matungina ma pu Kunjasina ningthina thambiki haujik tholi virang sida koki singna mitai ni hairabadi saying sabagumna hatpa tupagi thabak sathari aduba aikoi mitai di adugumba sanga gi wakhalon du sende maramasina mara leijadraba ahalasi ma ki imung munungi miyoi singda yohon khinaba security force singda sinakhi bani swaiki amaromdana Rubber burena panduna sokibi yumna manisang rimsna sialamata laudana layengkre haukiba August ahumda kwakta da leba agriculture farm da laikidraba koki lalau singa haksang phumna bo honarakpabu yaning da khongjang sangsin bada saruk yabadagi rubber burena panduna sokibi ithai khunodagi yumna manisang apokpa laikidraba wai irabot ki apokpabu rims hospital na sialamata laudana yamna section na layeng birakgi damakta United Peace Coordinating Committee kombina thakat phongdorakli Ngasi committee sigi kombida leba temporary office ta pangtokiba permission ko unaba mada committee sigi vice president khagembam iboton hai wai manisang asi rubber pure na pandana sukpadagi ahanbada Moirang Community Health Center da first aid piraba matungda doctor na plastic surgery tawdabi yaro hena khanglakpadagi ras ministry da ukhatki madudasu doctor na plastic surgery tawdabi yaro hena khanki ras ministry gi mari lenaba doctor na irakpa hidak sing anabagi imung sing laiki duga doctor gi Pidam Lokidi
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯥꯕꯁꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯒ ꯅꯨꯃꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯥꯌꯦꯡꯅꯕ ꯈꯟꯈꯤ ꯅꯨꯃꯤꯠ 10 ꯂꯩꯔꯒ ꯔꯥꯖꯃꯤꯗꯤꯁꯇꯤꯗ ꯂꯥꯌꯦꯡꯕ ꯆꯠꯂꯨꯕꯗ ꯂꯨꯄꯥ 10,000 ꯗꯤꯄꯣꯖꯤꯠ ꯇꯧ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ ꯃꯗꯨꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯗꯤ ꯔꯥꯖꯃꯤꯗꯤꯁꯇꯤꯅ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯁꯣꯛꯄꯁꯤꯡ ꯂꯦꯝꯅ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯉꯥꯛꯅ ꯆꯠꯄꯤꯗ꯭ꯔꯦ ꯂꯣꯏꯅꯅ ꯔꯥꯖꯃꯤꯗꯤꯁꯇꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯀꯌꯥ ꯄꯥꯡꯈꯤꯕꯗꯨꯒꯤ ꯋꯥꯟꯊꯣꯛ ꯂꯩꯍꯟꯗ꯭ꯔꯦ ꯍꯥꯏꯈꯤ ꯃꯥꯛꯅ ꯍꯥꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯛꯂꯕꯤ ꯋꯥꯏꯃꯅꯤꯁꯪ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈꯤ ꯃꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯜ ꯁꯤꯀꯤ ꯑꯃꯠꯇ ꯇꯤꯡꯗꯅ ꯁꯔꯖꯔꯤ ꯇꯧꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯅꯥꯕꯁꯤ ꯃꯌꯨꯝꯗ ꯄꯨꯊꯗꯨꯅ ꯂꯩꯔꯦ ꯃꯗꯨꯅ ꯔꯤꯝꯁꯅ ꯁꯦꯜ ꯑꯃꯠꯇ ꯂꯧꯗꯨꯅ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯣꯛꯇꯔ ꯅꯔꯁ ꯑꯃꯗꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ IMD India Meteorological Department IMDꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 2 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯒꯤ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒ ꯊꯪꯅꯕ ꯁꯕ ꯍꯤꯃꯥꯂꯌꯥ ꯃꯐꯝꯁꯤꯡ ꯋꯦꯁ ꯕꯦꯡꯒꯜꯗꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯅꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ South Kolkata amasung Gawad hayang akan monong surabi yai hai na khangalakpa loinana leba asig atai mafam kayadasu lakliba sayol sida paktaknana nong surabi yai swaidi Amaromdana Maira pai bisingna sieng khuya ahum punsilakpa siengna lalgi pangak di bisingna kusinakre Writers of Manipur gi thaumisna lamdam sigi tungan Maira pai bisinga kusamna duna Maira pai bisingna yumthong khudingi oina pukhatnarakpa sinnarakpa sieng khuya Mut ahum punsilaga punsi sengzel kona na nongmada sangnaba yadraba polamsing sabungkhok sanasabi sanung amasum Nongsumda lariba pangak libisingda Writers of Manipur gi thaumisingna langthabal mantri khong thong ahan bigi Maira pai bisinga thabu oiminaraga makoina panglakpa polamsinga kusinakra hedi khongthang asigi saruk amoina sabungkhok ta phamkiba mifamda Writers of Manipur gi maiketigi phongdokhibada haukiba me taretegi horaga numaijung khudingi leptana salakliba aibasingi tengbang khongsat asi sumnagi tengbang pibanati masoi tana duna leidiba ani thokpagi hainabida ngauriba aikhoi masel imalaiba kitamak punsinsi haibani punsinana ba pambaisu thiminabani handaki lal asidasu aikhoi punsinba haihaudrabadi tungda furup asigi mahangzaba natana tongjaba mata leiroi Kunai asibu kupna yengliba misingdi yamdaba aibisingna ngasi kari pamlibage kari haininglibage haibisisu nainabada furup asigi mangjaba karisu lairoi hairi Writers of Manipur asiga khusamnaduna satminariba Maira lupsinga dudi Singjamai songtham laikai singamkha khongnang makhong maibam lairak yepathawrang nupilup singamkha ningthaujam laikai amasum maislam laikai singamkha ibudau luwang pokpa nupilup khunai kanba nupilup Furamakong irom lairak nupilup oinam lairak Women's Welfare Association singamkha gi tungan Maira pai bilup singamasum Arapti awang laikai Women's Welfare Association ketukho Maira pai bi Arapti melekai Arapti Mayalekai Development Associations Arapti Youth Mahadev Organization Arapti Mayalekai Social Club Arapti Ibudau Poiromba Welfare Association Arapti Mamanglekai Association Arapti Maninglekai Youth Development Association Amadi Arapti Maninglekai Youth Club na singba kon maphamgi Maira pai bising hanisu paus na makatana su palakli Loisilakpu oina ngasi Kangleipak Maira News ki editorial ma'am na thamjaramge separate administration piraroi haibigi tawpum thopa thabak tawrasi Manipur mase thana thugaina ba honariba ko kijau kangbun lepa laitana honarakli loinana mitei singi masaka landa dun yumai paksana thaba nomai kapsin dun mi harpa nu piangang ikai kumna ba manghan ba loinana mal sang kya lutawgi thabak leptana sathar I haibisinga sidi bar lenga ki lusing bisingna khangna habi yare masigi khudam haibu bo ko kijau kangbun separate administration tanduna tongan ba lenga magi makhada ko kising laizagi haiduna bar lenga ki demand tawduna lakpadu yaroi Piraroi hai na Union Home Minister Amit Shah masamang na Manipur gi Minister N Biren Namadi kokomi gi miut taraga mga gi mafam tasing na haikre masimakti yamna thagani ngai hoi amaramda mang tak paloiraga wakhal tarakpani haina sulobi tasing madi Manipur da kuki jau kangbu na Manipur thugai na bhot na rikli be lalasi barat lengang na pukning sang bai badi yamna lumna lobi ramba tarabadi nongmada lusin lam yapani adubo irai laina lusin ba yabasi lusin na kuki amasum mitai ani Hat na hanbigi lalasi barat lagana yengduna leibugum tawi haibisi miyam gi singnamani masigi khudam haibabu irang si laksinana ba haiduna barat lagana masing yamlaba Central Force lising khumfuram Manipur thajalaki adubu masing yamlaba Central Force asina Manipur amadi barat thugaina ba honariba kokijau kangbu gi mathakta karigumba thaba mata lakwatana laki
Masida Kukizau Kangbuna Hena, now Soroktuna Hen Henamite sing Matata no my capsinduna, Landa Bigi Tabak Satrakuna Irangasi, Taum Hena Satrakuki Marmaki. Adubunga City, Tang Labus Tang Barat Langana Kukizau Kangbuna Taliba, separate administration, Piroi Hirabanina, Madugi Topum Topatabad, Mapungfana, Tobiro Habishini. Maduri, Manipur Tugainaba separate administration Taliba Mihatpa, Yumai Taba, Mita Nupi Kiagi, Pizi Pina, Netuna, Ikai Kunaba Mahan Kibakiado, Makoina Tawun Habishi, Tashing Nakanglabanina. Ain Gueva Tabak Lokotuna, Makoi the Pipam Topaserado, Berelegana, Pibasumane. High Tabak Singasi, Berelegana, Tashing the Pangtok to the Manipurus in the Tatan Labor State number Ohenava, House Honapum Tokle. Manipur Miam, the yellowing idigi, Hona Manipurgi upon Misaktam Kaibia. Manipur Mitai Gilam, Nagagilam, Kuki Gilam, Mamadi Mitai Pongal Gilam, Hyperlecte, Punamak, Manipur Langakini, Aduga Equimasil, Kainaviare, Punahing Minasi, and loud on a lakivani. Manipur Mitai community and loud on a lakiba Kolau, sing a city per Langana, Tabide, Hainakale, Masigimatu in a separate administration, Peter Roy, Hyrabanina. Barat Amadi Manipur Tugaina Hotna River Kambu, Tashing Masa Kanglavanina, Lokatam Topo, Ain Gava Tabagadu, Lokat Piro Habishini. Housing Manipur Miam Angapangaware, Tungi Yumburil Oihoga Riba, Mahiro Sing Lady Tamba Pangre, Lamdam Sigi, Send me sing Supam Nompam Kang the Masaki Bim the lady, Passenger Pupagari, Manipur Sin Betuna Sat Taudabadagi, Miam Pumbanga Dun lady, Maduna Manipur Miam hiding a later and ware. Miam Wahaliba, Sibarat Amas Manipur Tugaina Bukizo, Kangbuna to one when you have a see, Tashing Kanglavanina, Makugi Mathakta from Topo Ain Guevatava, Lokat Piro Habishini. Housing su Manipur Lengaki, Lengak Loyamatana, Susampur, Moriamadi Kangpokpina Singbada, Satok Sintobangamdri, Karigino, Hirabada, Low and Order Gipim Adokimatic Patri, Koki Singna, Mite Hik Ubud, Nomena Kaptuna, Tang Yanduna, Saina Kanduna Miatina, Hana Bonari. Asiguma Tagdoxing assistat Matamnasu, Manipur Lengana Mangzil Tana Sung talk to the Miami Punshi, Land to Mamadi Lamda Masigi, Low and Order Mapungfana Pangamdri. Maramadura Manipur Atupumatam Santi Hanjilatuna, Miambo, Laitaba Punsiama the land of Tui, Roinana, separate administration, Peter Roy Hirabanina, Topom Toko Tapaksing of the Langana, Taranga, Tabu in a Pangtok to the Manipur Sea, Tangdu Laitaba Lamda Mamo or Henduna, Kanglu Masil, Amatu in a Nungsisana, Lehan of Langana, Honapam Tui. Masida, Manipur Langana, so Asabut Hodang Loxi have a Kanglipaki Mera News editorial Mamatam Zarange. Lushilak po na panampaw siri to papawman AR louthok kadabani hairubagi Maheshor ki mathakta legal notice tharakre Manipuri Assam Riffles mapungpana louthok kadabani hane Delhi da miyam tinba mifamda RP athawalagi National General Secretary Hanauza Maheshor na phongdogluba amagi matangda maki mathakta IGR sokna case mathanggalaktuna legal notice tharakre Shillong Bar Association ki advocate Nitin Khera ko bami man khuye pi dun tharak legal notice aduda June Kuntra New Delhi da pangtukpa miyam gi mipum amada Hanauza Maheshor Assam Riffles ki mingcha thiba wapum kya pan kya na pali legal notice aduna makhatara aduna Manipur tangdu leitaba purangna ba sakat palamda mo ohenana ba hona bada Assam Riffles na asabu thodang kya logduna lakli numit aduna Maheshor na phungdo ki bu wapum aduna Assam Riffles pu Mingsa Tian Matanatan Miam na Lan Ohale, Maramaduna Numitaraga Mani Gimanunda, Lebak Miam Kang Singdoka the Benemadi Makatan Assam Riffles, Mingsa Tina Buwapum Tambia or have Buwapum Sing Pali. Panbaya me whom the Gilam the Masidat Pugli Irang Assam Riffles, the Misang Mikaina, but Hong Satiana, Mita Miam Pungo Pugaloin Assam Riffles, Kimakotombo options and Mita Maitadonamadi, Assam Riffles, Kimatam Supayu and Manipurigi Lok to Hypokolauna, Tampaki Mapampuman and Kibini. Miam gi khalau sung mapalam gi mioi sung ma de malem pumda sandokna ba New Delhi yauna tungan asob state sing Manipur miam gi apamba wapam sing Maheshor na pawdam duna lakti piniswari ado hoskui na di miam paus matang ase lusinjar ge mas miam puna no update ngaminasi